Malemgi mafam kayada pangthok na bagum ngasi Manipur da su International Human Rights Day 2015 paktak na pangthokre. Numid humni chupna chathagadaba ahanba North East Indigenous Peoples Parliament ngasidagi Imphal da hodokre. Yelho mising na thengnariba singnaba singadu mifam asida khanagadauri. Amasung Manipur ki ahanba Indigenous Games Festival ngasi Manipur University ki hockey field da hodokre. Mayam bukurum jari adom neng biri basi Impact News ni ay pinki okram na hoji pungja si faw bagi maroi ba pauseng miyam da pizari. Ngasi December ki tang tarabu malim sin bathungna International Human Rights Day haina palan thoram pangthok na bagum Manipur da su tongan balup kayana sinduna Human Rights Day thoram paktak na pangthok na kre. Thangapat Mapal Palace Compound da leiba Human Rights Initiative HRI na sinduna United Nations Human Rights Day thoram pangthoki. Ngasigi thauram maduda saruk yakiba district and session gi hanagi just oiramba L Birendra Kumar na law court haibasi mioibegi punsida yaudaba yadraba hiram ama oire maram aduna mipum khudimakna isagi hakkidamak ain masak khangdaba yadaba matam oirakle ngasi lamdam asida aikoina hak khaktagi matangda lauba aduga isa isagi tawfam thokpa duty adubudi tawroi haibasi laibak thibani Miyoiba akoina lo ngak na chatlagadi lo na su aikoibu matam chuppada ngak senbani haibasi aikoi punna khangminaba matam oire haiki aikoi se ain de punbani ain de wo aikoi ngak jugidi ain de bo kum ngak we masi ke koi ka shastra haibni dhamma rakshati rakshita aikoi dhamma du ngak abudi dhamma do ko ngai memang ain bo aikoi ngak abudi ain de bo ko ngak ne ba ada aku aing jo kena nasi betul ni. Aku ni aing ni sinasi, kalau kena mesti nasi yang mai tu pun mob justice yang tahu, mob injustice ni masih mob justice nanti. Hatta ni mai thaba. Kalau macam hatok pa, masih yang tu tahu, masih aing nanti masih. Ni tu punishment piu do, aku ni piu mesti low kena piu sih. Malem pumbada miyoibagi hakki numit pangthok nabagum Manipur State Legal Service Authority nasu numit asi pangthokre. Thauramadu Manipur State Legal Service Authority na sinduna Uripok Jairap Court ta leiba District and Session Court Imphal East ki conference hall da pangthokhi. Thauramadu da Manipur ki Director of Prosecution Judicial Officer Singh, Senior amasung Junior Advocate Singh amasung Paralegal Volunteer Singh na saruk yakhi. Thoram maduda resource person oina saruk yakiba Senior Advocate Khaidem Manina Human Rights ki matangda wangangki. China, Taiwan, sida particular university, Taiwan, the right to self-determination, se pide the management, Indian leadership management. Jammu Kashmir se, Manipur se, wana teki to kaya tayo, the body self-determination, pide the management, kaya patanya ki, mati no, kaya. Maram na ICCP ada proses kati awal ba, ahan ba artikel, mati dekung tadi mat, apa right to self-determination, kita bani na right to self. International Human Rights Day asi our rights, our freedoms always haiba theme da Center for Human Rights and Duties Education Manipur University na Sinduna University asigi Human Rights Center ki lecture hall da su pangthoki. Thauram maduda retired IAS RK Nimai University asigi makhada leiriba school singi dean sing oja sing amasung mahairoi kayana saru yaki. Pangthokiba thauram maduda University asigi professor sing na human rights ki matangda wangangki. Violation of human rights continue to take place in a large scale in most of the countries of the world, including India. The Armed Forces Special Power Act 1958 is still in force in Northeast and Jammu and Kashmir. The very act is one of the fertile grounds for the violation of human rights. UPSPA clearly violates international law too. International Human Rights Day asi Sarmila kanba apun balup sakal na susinduna ngasi Palace Compound da leiba lamyan basanglen da pangthokre. Ngasi gi thauramadu United Committee Manipur UCM gi Vice President Sunil Karam Sarmila kanba balup ki convener Soibam Momon lei mayauna
Sangsan amadi Meira Paibi Association kayagi mihusingna saruk yaduna pangthoki. Thauram asiga mari lainana Sarmila Kanbalup ki convener Soibam Momon Laimana Fongdoki bada Manipur da Mioi Bagi Kunai gi Mayop Talaiba Ekne Hairiba Afspana Maram Oiraga Security Personnel Singna Masing Kangraba Mioi Kayagi Punsi Manghan Kre Nupi Angang Kayagi Ijat Tem Sing Kre Malom gi thokdoki matungda Irom Sharmilana chahi tara manga helba fauba lamdam asidagi auspa lawthu haiduna ngasi fauba chara henbagi khongjang changsili adubu laibak thiba amana laingak na Sharmila gi khongjang amadi Manipur miyam gi apamba tabidana lairi haina momonna makhata ki Amuba ainji lokthok triba bhau aikhoigi ningtamba purakpa haiba aikhoigi leibak asigi damakta aikoi karamba Anauba solution lama porak pangamba haibase masina loktok ti bhaudi masi ngambagi pamphai si sodongna leiroidra haiba wafam dine thamjaningi bati aikoi leiba Manipur sarakana punamakse ayabam gi manungda aronba lalong amagi makhoina India ga lalong ama sinariba maraksida adugumagi lalong do pajamiyam na khangi pajamiyam na ui singa masung tamda kungda leiba kodemana ui khangi haibase ngasigi sarkar sina taga Committee on Human Rights Kornasu ngasi International Human Rights Day gi thauram pangthokre Our Rights Our Freedom Always haiba theme da Manipur Press Club ta pangthokiba thauram aduda LMS Law College ki faculty member and promote Kohar gi chairman Fulindro Konsam Amju gi president Wangkhemcha Samjai amadi Amuko gi president Y Mani Khuman su saru yaki Thauram asida social scientist Dr. Dhanavir Laishramna aikoi gi hak amadi aikoi gi ning tambadi aikoina thengnagadabani masinattana aikoi gi hak phangloi haiki Kohar gi chairman Fulindro Konsamna Malim gi leibak kayada Human Rights Day gi thauram asi kumai amagum pangthoklabasu state asidadi right to life fauba phangdri numit asi Kohar nadi protest amagum pangthokli haiki Manipur miyam gi right to self determination se namthar namidongta tungan ba law mayam tik mathakta yamle special gift oina armed forces special project tamag haningo tamda haliba tungan ma mayam tori base masisu haiba international human right days ta koi gi human right violation to buki human right situation mayam sing se focus dorga miyam te hena ngasi akoi singma phiam te hingi haiba gi adungma focus ma Manipur miyam sing da pina na bagi adungba numit amani tanja manena lojaraga badunsu kitang koi focus pijaben GP Women's College dasu International Human Rights Day 2015 ki thauram pangthokre thauram asi GP Women's College ki Women's Cell na sinduna ngasi college asi ki conference hall da pangthokhe Chang manaba mityang thamduna miyoiba amana fangfam thokpa haksing fangnabagi pandamda pangthokliba thauram aduda Manipur State Commission for Human Rights ki hanagi member Yambem Laba college asigi principal oriba Women Cell gi president Y Chandrasakhi advocate C.S. Momon amadi college asigi assistant professor Dr. T.S. Umabati susaru yake loinana International Human Rights Day ga mari lenana women's right sexual harassment amadi pokso ek ki matangda akupa warol piki in the year 1981 this is passed especially for the women now sexual offenses till Brachin National Union Imphal Head Office na sungasi International Human Rights Day gi thauram pangthokre Mioi bagi pok padagi piraklaba hak singbu khongaung naduna misi mina thokhan khraba asok apan nangduna soinai han khraba mioi singi damak Brachin National Union gi member singna minute ani tumin na leptuna makoi gi awabada saruk yakhi Numid humni jubna chathagadaba ahanba North East Indigenous Peoples Parliament ngasidagi Imphal da hawkre India ki awang nongpok state taret ki mihut singna saru yariba parliament asina maru oina awang nongpok ta leiriba yelhomi singna thengnariba singna ba amadi khudong chadaba sing khanaduna miyam gi oiba apunba waret ama laugadori Coalition for Indigenous Rights Campaign Manipur Karka Assam Sanmilita Mahasangha amati Assam Maitai Apunba Lupna Punna Sinduna Khuman Lampa Kangsangda Pangthokliba Mifam Adu Haudokpagi Thoramda Tangkhul Nagalongi Hanagi President Stephen Angkang Amadi DM College Science ki Hanagi Principal Dr. D.S. Sharma Awang Nongpok Lamdam gi Mihut Singh Civil Society Organization Singh Amadi Mahairoi Organization ki Mihut Singh na Saruk Yaduna Haudoki
Parliament asiga mari leinana ahanba North East Indigenous Peoples Parliament ki coordinator Ningthauja Lanchana haikibada North East ta leiriba furup kaya asi chahi cha kaya dagi hauraga awaba amadi singnaba kaya ama thengnaduna lakli Mapan lamdagi changsilakpa miyoi singi safu senmitlon mahi masing tambagi lamda miyoi bagi hak khangaunaba yauna hiram kaya da singnaba kaya leiri Parliament asina North East da leiriba tongan ba furup singna thengnariba khudong chadaba kaya asi khangdoktuna hena faba furup sing asibu kanjanaba apunba warep ama launanaba ahanba thaurangni haina ningthauja lanchana phongdokhi Awang nongpok lamdamgi apunba platform ama sema kanda Naga Kuki Maitai Natraga Aikogi Sida Ladiba Tokai ba Karvi Dimasa Khasi Garo Haidana Kaidopagi Mahuta Aikogi Marakta Ladiba horizontal conflicting ase Aikogi Itakta Ladiba vertical conflicting ase Uro Matunda Aikoi Masengi Marakta Apunba Pangalama Sagalakpa Ngangani Habigi Achetpa Pandam Dugal Loinana Haidiba Canaba Singase Pamin Narakanda tribe to tribe Natraga Purupamaga Purupamagi Marakta Kanagumba third party is in a Kanana or Gata Habida Awang Nopoki Apunba Miam or Kanda Koimasengi Marakta Apunba Pangalama Sagalapangam Habigi Ahan Bakutmaba Manipur chapter Dungasi Koina Haujabani Sugnu SGC ki manungda tribal village mari yaukhiba state cabinet ki warep amadi minor irrigation department na thangat khiba anti erosion and flood control scheme 2014-15 ki concept paper ki mayokta kholau kaya lauraduna ngasi Chandel district headquarters da wakat khongchat amachat khre wakat khongchat adu anal naga tangpi analon chiefs association anal landroll Tangpi amadi anal singnu rolna khusamnaduna sinkhibani wakat khongchat aduda saruk yakhiba khongjangloy singna cabinet ki warep adu handokpiu amadi minor irrigation ki senja thumja tauba official singi mathakta matik chaba chairak phanghanbiu haiduna kholau kaya laukhi Naga Political Leaders Forum Manipur gi ahanba General Body gi mifam ngarang try Imphal da pangthokre mifam aduna center ga NACN IM ga yana khiba framework agreement ki matangda Naga group khudingmakna punna changsin minaba Naga khudingmakta agreement asi ki matangda gyan tahanba amadi agreement asi thuna thabakta onthoknaba center da taksinba Manipur Assembly na pass tawkhiba bill ahumbu ayaba pidanaba center da taksinba tribal singi hakkanba ngamdaba tribal MLA singbu resign tawhanba amadi Naga gi political faction sing amadi party singbu punsil hannaba hotnaba haina warep mari lawki Speedy justice in relation with crime against women and children haiba hiram asida panel discussion among asi Chingmairong da leiba Hotel Classic Grande da pangthokre November ki tang kunga manga dagi hauraga December tara fauba chathagadoriba 16 days of activism against gender based violence ka mari leinana khana nainaba asi pangthokpani Thoram asi Women Action for Development Conflict Widow Forum North East Dialogue Forum United NGOs Mission Manipur amadi atopa organization singa khusamnaraga pangthokpani state asida nupi angangi mayokta crime kaya henkalakliba asi miyam hupna khanghanba victim oihoraba singda achumba wayel matam chana piba ngamdriba asibu khangdokpa achumba wayel matam chana pinaba mari leinaba authority da taksinba amasung asigumba casing asi athuba matamda thizinduna athuba matamda chenaba singbu chairak pinabagi pandamda khananainabagi thoram asi pangthokpani thoram asida wangang laduna United NGOs Mission Manipur gi secretary Uri Kimbam Novokishorna Armed Forces Special Powers ki marumda awang nongpok lamdamda human rights khongaung riba asi sandokna takhi Inglising amaga chamapan marfutareta Senapati district ki oinamda chathakiba Operation Bluebird adu taseng namak human rights khongaung na bani haina Novokishorna makha takhi Armed Forces Special Power Act 1958 na achoba madugi saiting bi Akoi Manipur dana khwaidi hena sathiba tamthina chathagiba Operation Bluebird ta miron bi nupi ani sipai mayam gi mamangda angan ohonba angan non violence that is extremely inhuman aduga masi human gi history da yawdo report aduna bharat ka
Manipur ga lainaba marida sigumba otkhiba mayam singse masi khak akoina muthatpa ngamaroi aduga nupi mayambu force lever roina sifai mayam gi phi shuan ba sing thian ba ising shuan ba mogi chakhum shengan ba chak thongan ba injang chaman ba mayam se sathari se tha mari chukun sathari मथंग चही की जनवरी की तांग तरा माथोइदा पांगथोकदौरिबा म्युनिसिपल काउंसिल तरा निपान अमदी नगर पंचायत निपान की मिखलदा बीजेपी की टिकेट की मिखल थेंगननबगीदमक ngasi पार्टी असigi ओइना अहानबा फेस की टिकेट लाउथोखरे अहानबा फेस की ओइना लाउथोकिबा टिकेट अदुदा मियोइ चामगा हुंबुद्रागा मरीदा पार्टी असigi टिकेट पीखरे हाइना बीजेपी मणिपुर प्रदेश की स्टेट जनरल सेक्रेटरी एम अश्विनी कुमार ना फोंदोखे महाकना हाइकिबदा इम्फाल ईस्ट की मनुंग चन्ना वार्ड मापन लेबा लमलाई म्युनिसिपल काउंसिल की ओइनदी ngasi हाइदोकपा ngamkhidre अदुबु हायेंग हंगचित फावबगी मनुंगदा लमलाई टिकेटसु लाउथोकलबा याना लै मणिपुर की मिनी असेंबली इलेक्शन अमा ओइना लौनरिबा म्युनिसिपल काउंसिल अमदी नगर पंचायत मिखल असिदा बीजेपी मणिपुरना सपोर्ट बीजेपी सपोर्ट सेफ मणिपुर हाइबा थीमदा मिखल थेंगनगनी लोइनना बीजेपी ना चाउना माई पाकनी हाइबगी थाजब लै हाइखी हंतक पांगथोकदौरिबा मिखल असिदा पुन्ना सीट चनीगा हुंबुद्रागा मापन लेबगी मनुंगदा बीजेपी ना नुपी की सीट ओइना पुन्ना चादा 95 खाक्तुना थमली लोइनना वार्ड खुदिंगमकी ओइना सेट की सीनियर लीडर अमना लुचिंगबा टीम अमना अमसु ngasi सेमख्रे हाइरी ngasi पार्टी की टिकेट फंख्रबा सिंह हयेंगदगी हौना नॉमिनेशन फाइल तौबा हौरगनी सु हाइरी डेमोक्रेसी की ग्रासरूट डेमोक्रेसी की मरुब इलेक्शन भारत जनता पार्टी सोदनमक कोई माई पाकने थाजब वफम अखोन थमजरी लोन हंक मिखल भारत जनता पार्टी की कोई स्टेट की लीडर नेशनल लीडर तानरगा अखोई स्लोगान मखाद अखोई इलेक्शन से थेंगनगनी सपोर्ट बीजेपी सेफ मणिपुर है स्लोगान मखाद अखोई मिखल से थेंगनब अखोई सेम सारी बीजेपी हाइबा पार्टी असी आरएसएस ना ममाई चुमलगा तोंगदुना चटपा इरोइगुम्बा पार्टी ने हाइना नोंगमगी ओइबा यूथ कांग्रेस कॉन्फ्रेंस ता मणिपुर की डिप्यूटी चीफ मिनिस्टर ओइबता नतना मणिपुर प्रदेश कांग्रेस कमिटी की प्रेसिडेंट सु ओइरिबा गैखांगम ना फोंदोखरे बिष्णुपुर ब्लॉक यूथ कांग्रेस कमिटी ना सिंधुना निंगथौखोंग खाममांग मल्टीपर्पस इंडोर स्टेडियम दा पांगथोकिबा थौरम अदुदा डिपार्टमेंट चीफ मिनिस्टर गैखांगम Commerce and Industries Amadi Veterinary and Animal Husbandry Minister Govindas Konthozam PDA के Chairman T Mangi Babu Parliamentary Secretary YAS and Tourism MP Triviraj Kumbi Assembly Constituency के MLA S Birababu Nachingbana Saruk Yaki थौरम अदुदा Deputy Chief Minister गैखांगमना BJP असी लैबाक कायनबगी सिनबा चिनगा खुदका मानदबा पार्टी ने हाइनसु फोंदोखी anti-secularism, anti-unity in diversity as we say. Tumsa thangamakai, watha thangamakai, akramakai. Madhugumba akramanago, my team za sabsu keneba dharma keneba magi keneba mayam unity in diversity haven keneba mayam se nukshisana leyin hayo बीजेपी की मेंबर अमा यावना केसीपी की कैडर अहुम फारे हारी एडिशनल एसपी ऑपरेशन इम्फाल वेस्ट टीएसपी करमजित की मिटिंग मखादा इंस्पेक्टर पी संजय सिंह ने लुचिंगबा कमांडो इम्फाल वेस्ट की टीम ना हारिबा मियोय अहुम असी उरुपो खोइसनाम लैकाइदा लैबा रेनॉल्ड शोरूम मनाक्तगी फाबा ngamkhibani फारबा मियोय अहुम अदुदी ब्रह्मपुर थांगपाट मपालदगी हंजबम दिनेश्वर चही कुंथ्रागा मंगा अपोकपा लैखिद्रबा आइस जितेश्वर शर्मनी महाकना इंपैक्ट न्यूज ता फोंदोरकपगी मतुंग इना डीएम कॉलेज की ईस्टर्न गेट ता कमांडर राजमनी उनबा लाखिबनी हाइरी मंगोंदगी सुजुकी एक्सेस स्कूटर रजिस्ट्रेशन नंबर MN06SA2289 अमसुंग ड्राइविंग लाइसेंस अमा फागत पंगमखी तुंगदा राजमनीबुसु हीरो होंडा मोटरसाइकिल अमा मोबाइल फोन अमा सिम कार्ड अनिगा कोनना फागत पंगमख्रे
mayang Imphal Kokchai mamang lekai Rajmani KCP ki active cadre amani mahakna phongdoropagi matung ina haukiba April ki tang taraga mapanda non Manipuri amasu nongmaina kaptuna hat ki hairi police team asina khundrak pam kanba maitai ki tauthong khunau lamsangda leiba mayumda red chathaduna mahakpu faki panba yabadi kanba maitai hairiba miyoi asi BJP sports cell ki secretary ni Impact News की source की मतुंग इना लाकदौरिबा general election दा kanba maitai mirep ama oigadoribani Nifuga taruk suba short play for creative directors Englishing aniga subna taramanga ngasidagi ya school police lenda laiba Manipur Dramatic Union da haudokre competition asi theatre center Manipur amadi Manipur State Kala Academy anina sinduna pangthokpani tongan ba drama look mapan gi drama sing utuna athoi ahen tanagadoriba short play competition asigi ngasi haudokpagi thoramda art and culture gi secretary ke Radha Kumar na athoiba mitunglen oikhi ngasigi thoram aduga mari leinana nifuga taruk suba short play competition asigi souvenir amasu fongki competition asigi ahanba show oina Kanglai Living Art Manipur Uchiwagi Punsi Laibak amadi Tunglam Chat haina mingthonba drama asi utki competition asiga mari leinana MDU holda tongan ba loop sing na sanaba drama sing December ki tang tara mari fawbo utkadauri loinana makok mathang takraba singda lakliba December ki tang tara manga da mana matum yentokani Manipur Kala Sanskrit Maikida Jangan City Wiki either to me out from Masana dedicated or in the Torapon Hatani, Shadi Shaputo Hatani. Karadi, my own number, the direction number, the lap, Hore, Logic, Masida, Miami Corporation, Shazok, Susani, stakeholders, Kushamnaraga, I think we have to bring about some sort of culture evolution for a country in the near future. We have to be successful. Will be successful Lamsang police station ki manung chanba lamlongai dagi tongan tazarage haiba lamlongai saba lekai dagi miyoi taretna lekai asigi laufam amadi sanapungna chingba lanthum pigedabani haina court ta wakalakpadagi ngasi lekai miyam horaktuna court ta thangkat khiba wakat adu athuba matamda handoktrabadi lekai na akanba thabak paikhalakpada masa masana yajagadabani haina warep lawkre ngasi lamlongai lekai gi mayok ta leiba miyoi taret asigi yumda changduna lekai gi lanthum lawba yaroi lekai gi wa yadrabadi lekai na paikhalakpa thabakta masa masana yajagadabani haina akanba wafam thamkre Thodok asigi matangda lamlongai playground da mayam gi oiba mifam ama pangthokre mifam asina lawkiba warep sing adudi courta thangatkhiba wakat handoktuna nungsi chanana leiminagadabani amadi lekai gi singlup amadi lekai ga mari leinaba thabak thoramdagi tokraba miyoi singna lekai gi lanthum lawba yaroi haiba sini Hane nungsi chana mai leminachi nakoi kesa hanto aduga nakoi gi si sumaina property piba khotpa je har kan noi tongana takramni adu wa changa ga nungsi chana lemina ja haire adu masida yadaba thodi khunna saurpa khunna tabu warep to moi masa masa afabda daito masa masa na lawjaga duni haibi dangta makoi da khoina warning piba lakjabane Lagliba tang tara nithoida pangthokadoriba humbudraga taruk suba nupi lal ningsing thoramga mari leinana lamlong kaithel sit sengbagi thoram ama ngasi ayuk pangthokre Kanglai Economy Development Organization Nasilaga Kaithel Fambi Ima Iben Amadi IMC Ward number Kungo Humdoi gi mihut singaloinana punna pangthokiba Kaithel sit sengbagi thoram adu Khurai Lamlong Kaithel gi President Athokpam Apabina Kaithel Fambi singi mihut silaga thagatpa amadi apenba phongdoraki Khwairamban Kaithel gi mathangda maikai kayadagi laklaga potfam famliba Kaithel asigi manak nakpada amot akai langthoknaba IMC na dustbin ama thamaningbagi apamba su phongdoki Kaithel sit sengbagi thoram aduda kedogi miyoi chama henbana saru yaduna pangthoki Ye hapu ko thongna ba hojik ya amatang gari amatang thana bata sabin ama khatang ne tawraga maning thangba saya sida thambiraga koi gi lamdu sikra masana ne mot pa jata sumaina tawba sidi lamong khaden gi asong mot pa sidi secondary bani lam tu puna mak bajana khwai mako erasu khadela sina mai gai su na balai ba mapam jeda asong mot pa sidi ma
तौफम खंगदना ngaव जानी अदु इसासिंग लागा सेंगथोक पिरबसे इमा ओंथोना हरावगरे लाक्लिबा डिसेंबर 12 मोरेदा हुमुद्रागा तरुक सुबा नुपी लाल नुमित की थौरम इमा कोंदोंग लाइरेंबी हराउबुंग मोरेदा नुपी खुनाई चाखत लमजिंग लुप मोरे खानोंपोक अपुनबा नुपी लुप मोरे माइनॉरिटी वुमेन डेवलपमेंट सोसाइटी मोरे अमदी मुस्लिम वुमेन डेवलपमेंट एसोसिएशन मोरे नसिंदुना पांगथोकनी हाइना चेरोल अमदा खंगलकली तमेंगलोंग डिस्ट्रिक्ट की खौपुम पुलिस स्टेशन की मनुंग चनबा लोंगलैबंदा की स्टोन इंफ्रा प्राइवेट लिमिटेड की सिनमी अमा नोंगमैना कापलंबदे की सोक्तुना लाइकनख्रे सोक्लबा मियोय अदुकी मिंगना असम की कसार डिस्ट्रिक्ट की उमाकांत कवी कंपनी असिगी एक्सकावेटर की ऑपरेटर ओइना लैबनी ngasi ayuk pung 10 makhai taba matamda sakhangdaba miyoy ani laklaga khongda nongmaina kaplambani hairi mahak hauzik Jenims Hospital da laikanari मोरे की एडिशनल सुपरिटेंडेंट मोइरांगथेम मूवी न लुचिंगबा खुदकी ओइना लाकपा टीम अमना मोरे टाउन मनुंगदा ngasi नुमिदांग वाइरम लगाव खावरम बसिंग थुगाइख्रे अमसुंग लगाव मरु कया फागतख्रे मोरे टाउन मनुंगदा पुंग कुनमरी ड्यूटी तौरिबा सिक्योरिटी सिंगना लगाव खावरिबा मियोय सिंगबु थुगाइदुना फाबगी महुत्ता तुमिन्ना लैसिलिबा असि तौबिगनु हाइना एडिशनल सुपरिटेंडेंट न सिक्योरिटी सिंगदा ड्यूटी निंगथिना तौनबसु खंगनखि हाइरी या स्कूल केंद्र की मनुंग चन्ना लेबा बामोन लेकाई संगाई चुथेक्तगी मंजिल फाउबा तखेल खोंगी नाकेत चटलिबा लंबी अनिमक मतम कुइनदगी सेमजनबिदना लाकली मसिना मरम ओइरगा लंबी असिदा पोट होल कया लैरी अमदी लंबी की फिबम सोक्सिलहली नाकेत तारिबा प्रजा सिंगना लोकल एमएलए दा सेमजिन बिनबा हाइरबसु ताबीदबदगी प्रजा सिंगना अवाबा अमदी अदुमक मायोकनरगा लाकली लमदम अदोमगी सोशल वर्कर अमसु ओइरिबा निंगोंबम हेलेंड्रोदा प्रजा सिंगना हाइजदुना ngasi हौना नुंग थादुना जेसीबी अमदी रोलर सिजिनदुना लंबी असि सेमजिनबदा मतेंग पांगलख्रे नाकल अमरोमदा लमदम अदोम की प्रजा सिंगना सोशल वर्कर निंगोंबम हेलेंड्रोबु थागतपा अमदी नुंगाइबा फोंदोरकली लंबेल से कुइना मतम कुइना सांगना चटपदा नुंगाइतना कुलतोंग मयाम लेदना गाड़ी मयाम से याम नुंगाइतना लेरमने दो एमएलए ना मत सेबिद्रे हनबो यंगबिद्रे कमिश्नर सुंगाइरे अमर सुंगाइरे अमते यंगबिदबदु ओइरमनिना अखोइना मसी याम थुना वाकचरगा अखोइना nglang सुमाइ तौदना लाकपसिदे हेलेंद्रो सिदा अखोइना हाइजरगा मसी खुदक तौजिक ला सेबिबसि अखोइना याम थगचरी याम नुंगाइजे वानिया चवांगना मिस ऑरेंज क्वीन इंग्लिशिंग अनिगा सुपना 15 के मिंगथो लौख्रे ऑरेंज क्वीन की चांगदमनबा अदु ngarang pangthokiba 12 सुबा स्टेट की थाकता तमेंगलोंग की लोअर ग्राउंड दा सिनकिबा ऑरेंज फेस्टिवल की सरुक अमा ओइना पांगथोकिबनी मिस ऑरेंज क्वीन मिंगथोल फंख्रवी वानिया चवांग तमेंगलोंग दगिनी अदुगा हौजिकना दिमापुर दा लैदुना ओजा ओइरिबनी अनि सुबमनाना उरीपोक्तगी सोराइसम देवजानी न लौखी अदुगा ओम सुबमनाना दिमापुरदगी सिल्विया कामसोन न लौखी अहान बमनादा लुपा लाख अमा अनि सुबदा लिसिंग हुमुद्रागा मंगा अमदी ओम सुबदना लुपा लिसिंग यांखै की सेल की मना पीखी वानिया चवांगना महाकी माइकैदगी कोमला थारिबा सिंगबु पुनिंग थगत पोइना लुपा लिसिंग कुन की सेल की मतेंग कलमखी हंतक चही की ऑरेंज क्वीन अदुदा सखेन बि कुनगा माथोइना चांगदमनबा अदुदा सरुक यादुना मकोक मथंग ताख्रबि सिंगना मणिपुर की मिहुत सिंदुना नॉर्थ ईस्ट फेमिना ब्यूटी कॉन्टेस्ट सरुक यारुगनी I'm feeling very excited and happy too. I will look forward to it for the betterment. If there is anything they will need, the cultivator need for me. I know I'm not that wealthy woman, yet this is the first earning. This is just started. But if there is anything that they would want me to do, I will be happy and glad to do it. सानबगी पाउदा इम्फाल की मपाल कांगजेबुंग चथरिबा यांखै मापन सुबह सर चुरचांद सिंह के CSI CBE मेमोरियल फुटबॉल टूर्नामेंट की ngasi सानकिबा अहानबा प्री क्वार्टर फाइनल मैच ता अनौब इमागी मंगाल एम खाबम ना यूनाइटेड स्पोर्ट्स एसोसिएशन खुराइबु पांजल अमुसिनोदा माइथिबा पीख्रे एम खाबम की अमता ngairaba माइ पाकपगी पांजल अदु मैच की मिनट कुनगा मापन सुबह मिनट ता फंगबा पेनाल्टी किक अमा एम्स की TI संतोष ना हाइसिंग ना काउसिंदुना चनखिबनी पेनाल्टी अदु एम गी वंदोना ना काउसिलकपा बॉल अमा USA की TI कलाना ngakthoknaba hotnabada khut yaurubaki damak pikhibani ani suba half ta USA na akanba maongda
सानदुना पांजल हंदोकनब होनरबसु हाइसिंगलबा एम गी डिफेंडर सिंगना अरेंबा ताहनखिबगा लोइनना पांजल हंदोकपा ngamkhidabadagi USA खुराई माइथी हौकी ngasi मैच अदुदा एम गी सुरेश राय अमदी USA की सदानंदना फोल तौबगी दमक रेफरी ना येलो कार्ड बुक तौकी टूर्नामेंट असिगी अनीसुबा प्री क्वार्टर फाइनल मैच दा हयेंग नुंथिल पुंग अमगा मखाई ताबा मतमदा मणिपुर की ममिंग लेरबा टीम साउदर्न स्पोर्टिंग यूनियन SSU अमदी नॉर्थ इम्फाल स्पोर्टिंग एसोसिएशन निसागा लंबा तौनरगनी निंगसिंग याबदी टूर्नामेंट असिगी नॉकड आउट राउंड दा SSU ना हिसु थौबालबु पांजिल तरेट अमदा माइथीबा पीखिबगा लोइनना SSU की स्ट्राइकर गोगो चाना पांजिल मंगा चनबा ngamkhibani नाकल अमरोमदा निसा टीमसु नॉक आउट राउंड दा याइफल लमजिंग क्लब दिबोंग खुनौ जिरीबामबु यामना लाक्चना पांजल तरेत सुइनोदा माइथीबा पीखी अमसुंग निसागी सनातोंबसु मैच अदुदा पांजल मंगा चनबा ngamkhibani हयेंगी प्री क्वार्टर फाइनल मैच असी लंबा चानबा टीम सिंग ओइबना भाबोक सिंगी पुकनिंग चिंगसिनगदबा मैच ओइगनी हाइना मियामना पानरी अहुम सुबा पालमईपु कमाउपी मेमोरियल जिलियांगरोंग 6 aside मेंस फुटबॉल टूर्नामेंट कखुलोंग RNBA तरुंग JU सुपरस्टार अमदी फ्रेंड्स फॉरएवर FC माइपाख्रे ngasi sanakhiba tournament asigi ahanba league कखुलोंग ना रगाइलोंग यूथ क्लब पु पांजिल अमसुनोदा माइथीबा पीखिबगा लोइनना अनीसुबा league तना RNBA तरुंग ना नमगुइलोंग यूथ क्लब पु पांजिल तरा निपान अमदा माइथीबा पीबा ngamkhibani अहुम सुबह लिखतना JU सुपरस्टार ना अल्फा दिमदाइलोंग बु पांजिल अनि सुइनोदा माइथीबा पीबा ngamkhibगा लोइनना मरी सुबह लिखतना फ्रेंड्स फॉरएवर FC ना KKYU कैसाम थोंग बु पांजिल अम सुइनोदा माइथीबा पीखिबनी सवोंबुंग साइरेम यूथ क्लब ना सिंधुना क्लब असिगी सानबुंगदा चथरकलिबा टूर्नामेंट असिदा टीम कुनगा माथोइना अथोय अहन तानरी हयेंग टूर्नामेंट असिगी मखा ताबा लीग मैच मरी सानरगनी नेरोका FC की टीम ngasi अंडर 18 सेकेंड डिवीजन I लीग ता सरुक यानबगीदमक ngasi इम्फाल थादोख्रे गैंगटोक की पालजोर स्टेडियम दा थासी की तरा मरीदगी मखाताना चथगदौरिबा टूर्नामेंट असिदा गैंगटोक हिमालयन स्पोर्टिंग क्लब अमदी आइजोल फुटबॉल क्लब का नेरोका FC का लंबा तौनरगनी ngasi sangakpam da leiba neroka club tagi cup asigi president Dr. Dabalina neroka FC की टीम असिबु याइफा मंगोल पीदुना लमथाकी पनबा याय चथरीबा सेकेंड डिवीजन I लीग असिदा नेरोका FC ना टीम पुमनमक्तगी मांगजिल थाना चतखिबनी उखरुल की TNL ग्राउंड दा चथरीबा आरांग टूर्नामेंट की ngasi सानखिबा मैच ता चांगवई FC ना NVA बु गोल मंगा अनिदा माइथीबा पीख्रे अमरोमदा टूर्नामेंट असिगी बाक्शी मिनी स्टेडियम दा सानखिबा मैच तना UUFC ना SUPC बु गोल तरेत अमदा थोइख्रे मणिपुर की अहानबा इंडिजिनस गेम्स फेस्टिवल ngasi मणिपुर यूनिवर्सिटी की हॉकी फील्ड हौदोख्रे हौदोकपगी थौरम अदुदा PHED लेबर एंड एम्प्लॉयमेंट की मिनिस्टर I हेमोचंद्र सिंहना हौजिक मतमगी नहारोल सिंहना लमदम अमगी येलहौंगैदगी लेजरकलबा मसाना सिंहदा माई ओनसिलकपा असि कल्चर योखटनबगी अचौबा खोंथांग अमनी हाइना फोंदख्रे थौरम अदुदा हेमोचंद्रना मखा तारदुना मणिपुर असि इंडिया दा नतना मालेम की स्पोर्ट्स की लमदा अचौबा कंट्रीब्यूटर अमनी हाइकी मणिपुर की येलहौंगैदगी लेजरकलबा मसाना सिंह योखटनबगी पांदमदा DD स्पोर्ट्स DDK इम्फाल अमसुंग इंडिजिनस गेम्स एसोसिएशन ऑफ मणिपुर ना खुसमनरगा सिंधुना पांगथोकपनी ngasi gi hawdokpagi thauram aduda manipur university ki VC DD sports ki makok thongba official sing mahairoi sing amasung miyoi kayana saruk yaki thauram manungda festival asiga mari leinana souvenir amasu phongki loinana jagoi kaya su utki ngasi dagi hawduna tha asigi tang tarani thoi fawba numit humni chupna chathagadaba festival asida mukna kangjai sagol kangjai thang tana chingba masana kaya ama utkadauri ahoba numit ki oina mukna kangjai masana asi hana miyamda utki Manipur is not only a modern sporting powerhouse, but Manipur has always been a very ancient sporting powerhouse because sports has been in our DNA, sports has been in our culture. Manipur is the birthplace of polo. The Sagol Kamze, as what we knew before,
and now the modern polo. But other than that, we have so many nice, indigenous games which will probably go to every nook and corner of the country today. Sekta Trophy Lamlai Kendra Village Wise Men's Open 7-a-side Football Tournament CSC Chanung Amadi YDCL Pundongbam Ani Mai Pakre. Ngasi Sanakiba Tournament Asigi Ahanba Likta CSC Chanunga Kams Kaibibu Panjil Ani Taruk Anida Maithiba Pikibani Ani Suba Sanakiba Liktana YDCL Pundongbamna YPF Yangang Pokpipu Panjil Amasunoda Maithiba Pibangam Kibani. Social Sporting Club Sektana Sinduna Club Asiki Sanabungda Thasiki Anidagi Chatharakliba Tournament Asida Football Team Kunna Saru Yari Hayang Tournament Asiki Makhataba League Match Ani Sanaragani Haina Tournament Asiki Convener Nathadorokpa Cherol Amana Khangalakli Taraga Matoi Suba Players Trophy Kang Tournament Yai School Kangkut A Mai Pakre Ngasi tournament asigi league round match amada Yai School Kangkut Ena Singjamai Kangkut pu Panjil kun Nipanda Maithiba Pikibani Yai School Kangkut na Sinduna Sri Sri Gopal Deva Mandap Yai School da Chatharakliba Kang tournament asida Manipur gi tongan ba mafam singdaki lakpa Kangkut Mapal na saru yari Hayeng sanagadaba tournament asigi league round match amada Class A Kainau Kangkut amadi Ibudhau Wangbren Khana Chauba Kangkut Uchekon Anina Lamba Taunaragani. Taraga Humdoi Suba Manipur Veteran Cricket Tournament ki league match amada Napsa Kha Imphal Mai Pakre. Ngasi Lang Thabal Public Ground da Sanakiba Tournament asigi Manga Suba Likta Imphal West Veteran Cricket Club na toss ngamduna betting hana sanabada apiba over kuntrada wicket mapal turaga run chamaga nifuga taret lobangam kibani masigi paukhumda ani suba betting sanakiba napsa kha imphal na over kungani panda wicket mari turaga run chamaga yankai loduna match asi wicket tarukta mai pakhibani ngasigi match asida napsa kha imphal gi batsman L Ratan Kumar na run nifuga nithoi loduna Laikhidaba Sapam Mani Singhi Mingda Kachaba Man of the Match ki mana Funkibani. Manipur Veteran Cricket Association na Sinduna Chatharakli ba tournament sida team tara na saru yari. Hayeng sanagadaba taruk suba likta KSC Lambulen Amadi Champ Khagempali Anina Lamba Taunaragani. KSWC Kurai Kongpal Thongam Laikai Nupi Macha Singna Nifuga Nithoi Suba State Junior Girls Kabaddi Championship ki champion oikre. Ngasi Kongpal Students Welfare Club Ground Kurai Thongam Laikai da Sanakiba Championship asigi Nupi Macha ki final da KSWC Kurai Kongpal Thongam Laikai na SAN Ningthokongbu point Kuntraga Mari Taraga Nipanda Maithiba Piram Laga champion oibangam kibani. Nupa macha ki final da ALUC Angom Laikai na LUYC Nambul Laurembambu point Nifu Taramathoida Maithiba Piram Duna champion oikre. Manipur State Kabaddi Association ki mityang makhada KSWC Kurai Thongam Laikai na Sinduna Chatharakliba championship asigi aroiba numit asida Manipur Pollution Control Board ki chairman amadi Kurai Assembly Constituency ki MLA Dr. NG Bijoy amadi association asigi lifetime president CAs Navadip ka loinana lamdam asigi saknairaba miyoi singna saru yaki. Aroi bida bulletin asigi headlines amuka hana miyamda thamjage. Malemgi mafam kayada pangthok na bugum ngasi Manipur da su International Human Rights Day 2015 paktak na pangthokre. Numid humni chupna chathagadaba ahanba North East Indigenous Peoples Parliament ngasidagi Imphal da hawdokre. Yelhomi singna thengnariba singnaba sing adu mifam asida khanagadauri. Amasung Manipur ki ahanba Indigenous Games Festival ngasi Manipur University ki hockey field da hawdokre.